Shuain da une akoi Solace Her ne aduga Solace Her gi band da gi akoi Lai Lik Lei gi band member su yawe ado ngasi yum da saksa bane ado saksa kan sida mayam da ina ngasi tok se do jate nate I think first time oitini haidi akoi Rohan Solace Her gi vocalist su yauri ado tamna se mayam kuire sahi ani mamang da phone gre do tar su haidi acoustic da ngasi saksa bane mayam haidi ngauna khono su yawe do ado da mayam da ina blog da aina khapsani jate nate da haidi like mayam na matam ka thuraga aina ju punba ju phangdre aduga kona thingnara kan ngasi akoi hujik video ka bisa akoi tamna gi haidi Solace Her gi da drummer aduga Lai Lik Lei gi da guitarist and vocalist oi ne akoi edwin ne adu tawga mayam da ai hujik makha ta sarake akoi tamna sakani aduga Lai Lik Lei da gi su isai ma sakani aduga akoi Shrikant da gi su isai ma khak lan thoga soina apunma gi video se mayam da hapsarake mayam na su support aduga like aduga channel su haidi subscribe to bibo khotpi do mayam to biro share to biro na haijaraga I
sinthaki ning sindura ai gi thamoida agniva satam sina ai toina kai hobi kaya nang muling sindura pirang sinthaki ning sindura ay gitamoida agniba sakam sinaway butoina kay hobi Putam lagi lag le roi na nakta fam le roi na nakta lung si hai le roi kato putam lagi aduna dana 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 nangina fam lagi dana 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 from the beach. Down, 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 and again from the Eshei koi punna na hakki lai singga na hakki mong from the dillering ashidi amatta oina Eshei koi punna na hakki lai singga na hakki mong from the dillering ashidi amatta oina pirangi irei ikengi turil pirangi irei ikengi turil Lai Lik Lei koi punna na hakki lai singga na hakki mong from the dillering ashidi amatta oina ngamdraba thawai pomli bapukning ngamdraba thawai pomli bapukning shatli ngasi ai koi punna na hakki lai singga na hakki mong from the dillering ashidi amatta oina oh iman
ring a she a koi punna na haki lai shang da na haki mong from the till ring a she de amata uina Hai मैम जो कोई समझ लो हल्ले तो मैम ना वीडियो से लाइक तो वीडियो सब्सक्राइब तो वीडियो चैनल से तो मखूं फन मखा था वीडियो से मैम हाई आर्टिस्ट के कागी आई तुम कैप्चर के